Ngasi numidang wairam phongkhiba Kangleipak Himeragi pause digi maruoiba pau khara khangatsiraga miyamda khudo tamjike Kuki terrorist singna santi khombal amade thangnaba khul singda namai kapchinduna landarakhre Kuki terrorist singna yamna toina bom amade namai kapchinduna landarakham oiriba Imphal East District ki Yangang Popi Police Station manung chana leiriba maitei khul santi khombal amade thangnaba khulda ngarang numidang Kuki terrorist singna uyok singdagi namai ram kaya kapsilaktuna landarakhre haire pause asina khunja singdagi phangba paugi matung inna ahanba oina ngarang numidang pung mangaga minipu mangaram taba matamda uyok singdagi Kuki terrorist singna namai ram tararam kapsilakhe maduda mafam maduda lairiba security force na khut handuna namai kapki haire masigi matungda numidang pung mapalom taba matamdasu uyok singdagi Kuki terrorist sing namai ram khara amu hanna santi khombal amadi thangnaba khul singda namai kapsilakhe maduda su mafam maduda lairiba security force singna namai ram khara handuna kapkhe amu hana makhata na namai kaplakhidre haire khunja kaya na paw asida phongdorapagi matung inadi uyok sing hariba chingi saruk asida Kuki terrorist singi asoba makol ama oiduna lairakpa kuire mafam asida makhoigi bangkal kaya saduna terrorist sing masing yamna thomjinduna afauba khulai kaya paisinduna lairi haibagi paw phangle maduna makhoina thangnana lairiba maitai khulsingda namai amade bong kapsinduna landaningba matamda landarakpa haibado oire maram aduna Manipur lengang uyok sing amadi akoiba tampaka thangnaba singi mafamsingda lairiba Kuki terrorist sing ase tawthopagi thabak chathabiu hauju phawba Kuki terrorist singi camp saduna laire haiba khangna Manipur lengang tumina laisiliba se karigino lenga ama oibagi miyamgi punsi amade lantum law and order nga pagi thaba adu chapchana pangthopiduna khunja sing laitana lehambiu haide makhatara papawda Assamda Manipur ge tara amadi taramathoi suba IRB singe passing out pere pangthokre training loiraba IRB singna imaleba ngakpa miyamgi lantum amadi punsi ngakpada thaudang lauragane CM Manipur ga yumthangnariba Assam ge Deragaon laiba Lache Burphakan Police Academy da training chathakiba Manipur ge tara amadi taramathoi suba Indian Reserve Battalion IRB ge personnel singa si passing out pere pangthokre passing out pere aduda Manipur ge Chief Minister N Biren Assam ge Chief Minister Himanta Biswa Sarma Manipur amadi Assam ge MLA sing amadi Manipur Police ge makok thongba official kaya saruk yaduna pangthoke Tharam aduga mai lenana Manipur ge Chief Minister N Biren na phongdokhibada Assam lenga amadi Police Department na asoba thodang lobiduna ngasi Manipur ge tara amadi taramathoi suba IRB ge personnel sing asi mapung phana training loire masi state ani asigi mai pakpa amane training loiraba IRB personnel sing Manipur ge miyamna taramna okna bangai duna lehaure ngasi dina khoi mapung phana training loire imaleba ngakpada amade miyam gi lantum amadi punsi ngakpada thodang lauragani Manipur gi oina security ki awapa kaya leibana Union Home Minister na kanna taknabadegi Prime Minister Home Minister amadi Defense Minister na Manipur gi damak khanbiduna ayaba pibirakhibaga loinana IRB gi Battalion ani achi laukhibane CM na makhata na hai Assam gi Chief Minister Himanta Biswa Sarma IRB gi Battalion asige training pinaba haijabada ayaba pirakhiba asigi damak aikhoina kha kauthopham thokte ngasi training loiraba personnel singna seleba dress amade sakliba wasak adu ngakna amade khangna sakadabane ngasi training center asida puna laiminariba asigumna puna nungsinana amade matam laiba khibikta puna thabak tomina si haikhe nakal amaramda ngasi passing out parade loiraba IRB personnel sing Assam dagi lekha gi lambida puraka doribra natraga nongthaki lambida puraka doribra haibadudi hauji phawbagi oina chapchana khangbangamdre Manipur lenga ki maike dagi lekha gi lambida hayeng dagi Imphal da puthoraknaba thorang tawkhibane Manipur lenga ki thorang adogi mayokta training loiraba IRB personnel singi mama mapa oiba singna lekha gi lambida puraktanaba akanba khongjang kaya changsingkhibane apunba personnel singa machatre hemba adu Assam ge Deragaon laiba Lache Burphakan Police Academy da training taunabagi damakte Indian Air Force ke akhanaba flight ta Imphal dagi Assam phaba pokhibane aduba hauji training loiraba IRB gi personnel sing masa na Imphal thoraknaba yana su laidi haire makhatara papawda
Mihatpa kamandosing lebak miyamna warak watembagi chap chaba matam yaurai andok lebaki chiraba tanja thawai amagi mamal khangda khuraki inalai saraba Manipur police ki mabuk sengdaba mihatpa kamandosing asi lebak miyamna warak watembagi chap chaba matam yaurai haina Anti-Narcotic Drugs Organization Kangleipak Antok ki Secretary General Sapam Premjit na press thadorakpa zero amana haidei Hairoki sarungpham da miyam gidamakta thawai khubakta haptuna temsinariba khulngakpa singbu Manipur Police ki kambando na makhut chalaba matungda minungsi laitana khut thaduna khulngakpa hatkhiba amade khulngakpa taruk punna riman lauthaduna apamba mawongda maral sijinaba hotnariba thawong ase Andok Kangleipa amade Kwa Kaithel Apumba Maira Pabilupna Yaningdi Hairi Kangleipak Manipur ase kanbinaba laitana miwatpana landaduna Manipur thugainaba hotnariba singa sida mathongna marinjem puthoktuna honagadaba matamdadi lanphamdagi mamai leituna nomai maru ama fawba kaptuna chelaklaga masagi I oiriba khulngapa singda onsilaga akan athau sagani haibagi wakhal adu khudakta Manipur Police Commando singna thadokadabani hairi zero asina hai Manipur Police ke Commando Singi Thawong Manipur Lenga ki Thawong amade India Lenga ki Thawong sing pendaba phongdokpa oina Kwa Kaithel Laima Khunjam Lekai ki Community Hallda Antok amade Kwa Kaithel Apuma Maira Pabilupna miyam ko loyana waka mifam ama phangkhre waka mifam asigi manungchana khulngakpa phaba yaroi khulngakpa hatpa yaroi Manipur dagi afals palathokadabani haina miyamna punna khulaw lawminaki haide makha tarapa pauda CAU की पोस्ट क्या लौनबगे एग्जाम सेंटर मणिपुर द पिरक्तबसे लाइबक थीबने बांकिम मणिपुर प्रदेश कांग्रेस कमिटी MPCC के नेशनल स्टूडेंट यूनियन ऑफ इंडिया NSUI मणिपुर स्टेट यूनिट की स्पोकपर्सन ओइरिबा पी बांकिम चंद्र न फोंदोखिबदा सेंट्रल एग्रीकल्चर यूनिवर्सिटी CAU के तोंगान पोस्ट क्या लौनबगे एग्जाम तौबदा हौजिक मणिपुर की ओइरिबा फिबम असigi khudong chaba lauraga Manipur da center amada piraktaba ase yamna laibak thibane wafam asing asi Congress babanda pangthokpa pawgi mifam amada mahangna phongdoladuna makhata na hai state asigi asu waraba matamasida hiram khudimakta fail oibadana tana sel thungi phibam lekhata aduna leiraba chairak asida lakliba mathang sahi 2019 ge January 3 amadi marida CAU की थबक लौनबगी सेंटर अमता पिरक्तबा से मणिपुर लेंगा अमदी CAU की अथॉरिटी दा करी करम पॉलिसी प्रोग्राम अमगी मखादा तौरीबनो हाइबसे MPCC ना हंगले लमदम सिगी महरोई खुनाइना वाबना खम थेंगलब मतम असिदा मणिपुर लेंगा ना करीगदमक्ता खंगसिनदना लेरिबा से अंगप फावी हिरम असिगा मरी लेना हौखिबा डिसेंबर 18 दा महरोई सिंगना CAU की VC दा आइबा zero पिसिन्दुना Manipur da exam center thahanaba taksingrabasu thabak to onthorok tabaga loyuna ngasi CAU gi VC na security matik chana pirabade process tawnaba honage haina phongdorak pa ase laibak thibani haikhe